ngasi khena khena ba paukse sing da phong ki ba maru eba pauksin khonga charga ma'am da share tawjage ahan bada asiba haksang ama leiram lei Imphal West District ki manung chanba mayang Imphal maibam pali da nupa ama auto rickshaw manung da siraga leiram lei laikhidraba nupa adu ki maming MD Arif Khan Seikun ga mathoi apokpa MD Abdul Kawi mak mayang Imphal irong khunau da leibani ngasi numidang wairam pung mari makhairam tabada mayang Imphal maibam pali da khamduna leiba auto rickshaw ama da nupa ama taduna leiri haiduna police ta pau pirakparigi mayang Imphal police ki team amana laklaga yengsinkhre hairi hanasu pauksi isna makhatana phungdorakli makha sathrakpoina topa maruiba pau khara namu Home Guard Association Leingak ki mathakta file torakpa petition gi notice issue tawkhre Manipur Home Guard Employees Welfare Association registration number 84 by SM by S R by 1999 tuan ba rank sing da sahi kunrom mathau torokli ba Home Guard personnel nifu nipan gi matangda Leingak ki mari lenaba makok thongba official sing gi mathakta file torokpa civil writ petition ama High Court na lokhatuna khanaraga official sing asida noticing issue tawkhre petition asi association asigi maike digi masigi president Y Mangi sahi hompuga taret apokpa lekhidraba Y Lukhoi luwang sangbam mayai lekai da leibana petitioner oiduna file torokpani petition asigi number na writ petition civil 546 of 2020 ni aduga petition asina respondent sing oina konchilakli bana laibak sigi chief secretary special secretary home director general of police DGP Manipur amasum commandant Home Guards BL ni petitioner na court wakalak diba ngasidagina sahi kun rom gi mamang kumja Englishing ani dagi hauraduna Home Guard personnel nifugu nipanbu DC unpaid SPC unpaid JPC unpaid CC unpaid amasum sergeant unpaid promotion appointment piki hairi makhoi bu hairiba rank sing asida Manipur Home Guards BL gi personnel sing oina promotion appointment pikrabasi Home Guard volunteer singi rank punamaki promotion gi draft guideline semna bugidamak Commandant General Home Guards Manipur na December 3 English singani ga 13 ta thokiba order amadagi officer taret khanduna masigi thabak thoram sing lokhatpa hauraklingai gi sairaktani hairi adubu personnel nifugo nipan asibu tuan rank sing asida khanjin bikribasi Manipur Home Guard ki ek amasum rule sing indana thawoina natraga masibu khangna amasum Manipur Home Guard ki ek amasum rule sing da pet natragana unpaid haiba wahai sing yaudi haibasi khanna biramdana hapsin bikhibani hairi maramasina haujikti sahi kunrom mathau pangthorakliba personnel nifugo nipan asigi service ki matam loisilaktuna thabak tagi potharagadabana makhoibu DC SPC JPC CC sergeant gi posting da conversion upgradation tohanbiu haibisini petition asi thasigi ahumda chief justice Ramalingam Sudhakar gi bench ki cost list ki item number 3 da list tawkhre court na matter asi lokholakpada petitioner gi maikei da lepkiba counsel Zuno Rahaman gi submission sing taraba matungda court na petition asigi respondent sing da notice issue tawkibaga loinana case asigi makha taba YL gidamak mathang thagi ni pana amuk hanna list tawnaba direction pikhi haina su poxi isna makha tana phongdorakli makha sathrakpo ena COVID-19 gi vaccine gi matang namasum pharmacy da phangni phangloi habigi matangda mayam na share tawjage COVID-19 vaccine local pharmacy da phangloidabagi maram Pfizer Incorporated and BioNTech SE na sangyeng tawduna saba COVID-19 gi vaccine yenthokpagi thabak chathanaba thaurang tawri madu atai company singna makhoi gi mai pakpagi interim data asi anganbada lakthokhraba matungdani adumapu Pfizer gi ultra cold COVID-19 vaccine adu athuba matamda hektamak miyamna phangnaba local pharmacy singda yon khiroi hairi madugi maramdi makhoina record sing thaduna company anigi experimental vaccine COVID-19 thingbada sada maudra effective oiba haiba khangduna makhoina puthokpa vaccine adugi safety gi data ngairibani madu thasigi athengwa sarukta phanglaba yari Pfizer amasum BioNTech na makhoigi sangyeng tawduna vaccine sing adu government na ayaba pinabasu regulator singi wafam ngaiduna leiri nursing home singda leiba healthcare workers sing amasum miyoi singda vaccine adu hana kapkani adubo vaccine adugi complex oiba madi super cold storage ki tangai phadaba leibana yamna sakholaba United States ki hospital singda khudong chadaba thengnaba yari
madu lairaba leibak-singdana hengani hainasu pauksi asina makha tana phongdorakli makha satharakpa content sigi topic sidi mem aduki matik mayamna kanagani haina khanjaba topic amani mem aina lakhocharibasi haujujuti ningol chakobigi matamsu oibanina mayam suduna bazara pot leiba chapirangani pot leiba chapa matamna khoina sectiongadaba amasum pirakadriba potuga khoina pidruge paisaduga sanaribra natagana moina piraktriba potu asengbara sengdabra haibana singba khudimak mayam sigi topic sida yaure mayam si topic si share tawjarake loipuk mayam yengminasi ningol sakaubaga mari lainana pot chaigi mamal hena yonbigano lakliba November 13 amasum 13 Manipuri singi khwaidagi chawba harau kumai singi manungda ama oiriba ningol sakauba thoramni asiguma sahi amagi manungda amuktang thokpa ningol chakaubagi thoramga mari lainana pochai leiba lakpiriba miyoi singda Manipur gi district khudimakta leiriba kaithel singda pochai yonbiriba dukan phambiriba isil inaw singna pochai gi mamal hena lauduna pot jan tawduna sengdaba pot yon tawduna case memo pidana quality leitaba soiningai oiba pochai sing namthak tawduna yonbigano pochai leiba lakpiriba miyoi singnasu pambiriba laibigadoriba potlam sing adu leidringagi mamangda laibigadoriba pot aduga pigadoriba mamal aduga sanarabra sanadabra haiduna munna yengbiraga laibiyu haina consumer club manipur gi serul aman haidi serul asina makha taraklibadi pot chai yomsiliba adugi mathakta pot adugi maming pot adu yomsinkibagi matam pot adu matam kadai phawa sijinaba yaribage pot adugi base number pot adubu sariba mafam singi maming amadi yomsinliba aduga manungda yauriba pot aduga masing kaya yaubano gram kaya yaubage mahi oiragana ml kaya yaubage haiba munna yengbiduna lebiyu asangba amadi arumba adugi leiba pot chai singdana asangba onga dauriba khulai steel tape adu weight and measure department na ayaba pibara haibadu yengbigadabani karigumba ayaba piraba khulai oiragadi tape adugi matonda sin phuduna satnaba yabagi matam adu yawgadabani arumba onduna leigadaba pochai oiragana arumba oliba phala amadi nung adugi makhada amadi makhada sin phuduna satnagadaba matam adu iduna yarongani amadi haujik manipur gi kaithel khudimakta online dagi sielaga pusilakpa pochai sing maru oina induction water filter rice cooker na singba potlam kayada sahi amadagi ani phawa warranty haiduna tharaga warranty pidaba yamna yaure maramasina asiguma potlam sing adu consumer singna laibigano hairiba pochai sing asi servicing center laitaba China dagi Korea dagi Thailand amadi Myanmar dagi purakpa ngaktani maramasina hairiba sing asidagi section biyu karigumba pochai laibiriba miyoi singnasu namthak torakpa oigadaba pot yon tawrakpasingi nungaitaba amadi pendaba leiragadi pauna bazar da leiba consumer club manipur gi office ta lakpiduna nungaitaba pendaba sing adu tanabiyu amadi mobile number 7629933367 da pau pibiyu loinana manipur sarkar gi fishery loisang da sinduna ningol sakaubaga mari leinana sei khudingi pangthoktuna lakliba education fish fair Fish Competition 2020 asida nga puthok piriba isil inaw singna saruk yaduna nga yonma matamda sijinagadoriba arumba onanaba share phala sing adu matam ga chunaba weight and measure department na ayaba piraba phala ngakta sijinabiyo compacta thumukta pukhamda mari pansinduna semba phala miyamda sijinabiganu amadi arumba ongadoriba nung adu valid oiraba nung khaktamak sijinahanbiyo masigi matangda weight and measure department na sumi yeng changbigadabane Imphal gi manungda leiriba bazar sing asida dukan phamliba isil inaw sing nasu pot chai sing yonbiba matamda adom gi dukan manungda yongadaba pot singsu miyam satkadaba maphamda haibadi footpath puthoktuna yonbigano hiramasigi matangda Imphal Municipal Corporation amadi City Police na su miyeng changbigadabane loinana Consumer Club Manipur na Manipur gi ningol oibi khudingmakta isorna matam supada ana ayek yauduna COVID-19 gi lanpham asidagi kanbiba oirasnu hainasu yaifa paujal pirakli siarga myam hojik oina patang sada losinjarage aduga horen soiduna horen pung 3:30 adai soiduna ana onobo I pauksing myam na share tawjarake myam adu phongai minirsiduga myam gi na wakhalona kai libibi ge hablu soiduna comment box to comment am ta pibiramai thank you